COVID-19 Layengnaba vaccine Pukthokadouri Malemgi levaksingda khongjel yangna sandorokliba COVID-19 laichat asi Layengnaba vaccine puthoknaba Hyderabad based tauba biotech company amana hojik yamna kanna thorang tauri hairi Pukthokadouri vaccine asi COVID-19 naraba myoisingda haksangi natonda kapkadaba vaccine ni nauna puthoknaba honariba vaccine asigi maming COROFLU kawi vaccine asi Bharat biotech na sagadabani vaccine asi saba loirba matungda malengi leba kudingta phanganaba million chahum sanabak thorang tauri haina company asidagi phangba paw amana haire loina topa paw amana negative oirabi nupi macha adu ngasi Jennings ki COVID block general ward ta hongdokre Hayeng test tawbada negative oirabadi doctor singda chawba mana pigani haina chief minister N Birena phongdokre Manipurda ahanba oina COVID-19 laichatna positive oibadagi Porompat leiriba Jennings hospital da layengduna leirakhivi thangmai bandagi nupi macha adu ngarang test tawbada negative oire haina laukthokhraba matungda makatana mahaki haksangi phibam yamna phagalakpadagi ngasidagi hongna Jennings ki ICU ward tagi COVID block general ward ta hongdokre mahaki phibam phagalakpada hospital gi doctor singna harau tayamba phongdorokli Hayeng aroibo ina test tawbada negative oirabadi masagi mayumda halanabgi thawang lakhutkani haina Jennings ki director Dr. TH Bimona ngasi pauksi asiga wari sanabada phongdokre Amaromda Hayeng aroibo ina test tawba matamda nupi macha asi negative oiba tarabadi mahakpu Layengbada chawba thawgang lokhiba Jennings ki doctor amadi mari leinaba singda chawba mana piduna ikai khumnaba utkani haina chief minister na haidi ngasi nungtil chief minister ga pauchi asiga wari sanaba matamda thangmai bandagi nupi macha asi ngarang test tawbada negative oikhiba haibasi yamna haithum khangdana nungaiba fawi pumnamak mahakpu thawai yaungna ahing nungtil tumba chaba khangdana Layengbagi thabak chathariba doctor amadi mari lenaba nursing amadi staff singi hona jamani isorgi thokjaldagi hayengi aroiba test asida negative oirabadi laibak asigi achouba mai pakpa ama oigedoribani maduna mahakpu Layengbada achouba thokdang lokhiba doctor amadi mari lenaba staff singda achouba mana piduna mapung phaba ikai khumnaba utkani haina chief minister na pauchi asida harau nungaiba phongdokhi